Manipur ising ichaw amasung masiga mari lainana thorakpa natural calamities sing thengnana ba state laingakna sem sabat loire haina Manipur gi Chief Minister Nongthombam Biren na phongdorakli wafam asinga si Chief Minister gi Bangloda Chief Secretary Rajesh Kumar amasung Manipur Police gi DGP Jongal yauna paumi shinga unavada Chief Minister Nongthombam Biren na phongdorakibani thauramadu da Chief Minister na makha taraduna hai Manipur da haukiba numit kharani dagi lepa laitana nong chubadagi jiriwam da yum kaya isingna thumjinkhre loinana Senapati na Chingbas Chingi District Karadasu atek akai thorakpa asi laibak thibani thokliba thaudok sing asi laingaki maikai degi shu mari lainaba official sing thadok tuna pung kungamari monitor tawagi thabak haure mari lainaba deputy commissioner gi khuthangda tengbang potlam sing shu fanghanba haukre hairi loinana isa gi yum gi thongal amasung akoibada lairiba iram nala sing funjinduna thambagi mahuta iram nala sing fatlaga thambiyu ising ichaw thorakpa matamda miyamna laingak khattada taishinbagi mahuta ishagi thaudang masak khangna tawbiyu haina appeal tawrakli government say biyo mayam gi say famni kesu kaide government asi mama pada saidana nainadana ngangdana guardian na sayda kana tawni but tawdabu aigi konthong da ukhu phatabra aigi konthong ga leiriba khongban du senbra sendabra isidi yumbu khuding na yengna ba mathuk tai yumbu khuding na aigi konthong du phunjalla ga tawraga di sorok ti sing selakane Anda Manipur gi yumbu khuding makta ina april tawjani ai konthong ma pa do nong tar ko matam da khonglam ising chenmam je phunra bra si yengbiyo madu dang phatok piraga di Manipur sorok ti sing cheloi madu gi asen ba asoi bala ga di government madu gi akhoi question change ge ai